Hi ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯦꯆꯤ ꯆꯥꯖꯔꯛꯀꯦ ꯗꯣꯂꯤꯅꯥ ꯏꯕꯥꯅꯤ ꯉꯁꯤ ꯀꯥꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯉꯁꯤ ꯈꯦꯆꯤ ꯆꯥꯖꯔꯛꯑꯒꯦ ꯀꯣ ꯆꯥꯔꯁꯤ ꯑꯗꯨ ꯃꯊꯦꯜ ꯑꯝꯇ ꯍꯥꯏꯔꯝꯒꯤꯁꯦ ꯁꯤꯗ ꯎꯇꯤ ꯂꯩꯔꯦ ꯑꯗꯨꯒ ꯏꯔꯣꯝꯕ ꯂꯩꯔꯦ ꯄꯀꯣꯔꯥ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯀꯥꯡꯍꯧ ꯁꯥꯛ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯇꯤꯜꯍꯧꯒ ꯁꯤ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ ꯉꯁꯤꯗꯤ ꯀꯥꯡ ꯁ꯭ꯄꯦꯁꯤꯌꯦꯜꯒꯤ ꯈꯦꯆ꯭ꯔꯤ ꯆꯥꯔꯛꯀꯗꯣꯏꯅꯦ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯆꯥꯔꯣ ꯌꯥꯝ ꯈꯨꯠ ꯍꯥꯝꯃꯤꯀꯣ ꯗꯣꯂꯤꯅꯥꯁꯨ ꯍꯥꯝꯈ꯭ꯔꯦ ꯑꯩ ꯍꯥꯝꯈ꯭ꯔꯦ ꯃꯦꯝ ꯍꯨꯃꯥꯡ ꯁꯧꯔꯦ ꯑꯩꯗꯤ ꯃꯍꯤ ꯇꯣꯠꯄꯅ ꯅꯨꯡꯉꯥꯏ ꯎꯇꯤ ꯈꯔ ꯇꯥꯍꯟꯒꯅꯨ ꯁꯤꯐꯥꯎꯗ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯆꯥꯎ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯃꯌꯥꯝ ꯎꯇꯤ ꯍꯥꯎꯋꯦꯀꯣ ꯐꯖꯅ ꯄꯀꯣꯔꯥ ꯍꯥꯎꯋꯦ ꯄꯀꯣꯔꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯈꯔ ꯊꯝ ꯃꯣꯔꯣꯛ ꯆꯥ ꯂꯩꯔꯝꯃꯦ ꯃꯣꯔꯣꯛ ꯁꯥꯏꯗꯇ ꯊꯝꯃꯣꯗ ꯐꯠꯇꯦ ꯂꯥꯎꯗꯦ ꯄꯥꯔꯇꯤꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯅꯪꯁꯨ ꯑꯍꯦꯟꯕ ꯉꯥꯡꯉꯛꯑꯅꯤ ꯏꯕꯦꯝꯃ ꯁꯤꯔꯅꯤ ꯑꯩꯈꯣꯏ ꯏꯗꯤꯠ ꯇꯧꯕꯗ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ 우리 오늘 합의를 하나 làm càng hầu chấm hầu hầu ra đấy 하오에 하오 이게 해비오라 힘들어 이거 왜 하는 거야 애들 강호도 되고 합병 짜 hôm nay 탐나지 안 빡만다는 빡 안 떠올래
ꯄꯀꯣꯔꯥ ꯍꯥꯞꯄꯤꯔꯛꯀꯦ ꯍꯥꯞꯄꯤꯔꯛꯑꯣ. ꯅꯪ ꯌꯦꯡ ꯍꯥꯞꯄꯣꯔꯥ? ꯍꯥꯎꯋꯦ ꯀꯥꯡꯍꯧꯁꯦ ꯃꯌꯥꯝ ꯐꯖꯅ. ꯅꯪ ꯉꯥꯛꯇ ꯈꯔ ꯆꯠꯊꯣꯛ. ꯊꯝꯖꯥꯔꯕ. ꯃꯅꯪ ꯊꯕꯤ ꯆꯥꯕꯗꯨꯗ. ꯊꯝꯖꯥ. ꯆꯥꯛ ꯍꯥꯎꯕ꯭ꯔꯣ? ꯊꯝꯅꯥꯁꯦ ꯉꯁꯤ ꯅꯪ ꯄꯥꯛꯃꯜꯂꯦ. ꯌꯥꯝ ꯄꯥꯛꯑꯦ. ꯃꯌꯥꯝ ꯊꯣꯡꯕꯗꯤ ꯍꯥꯞꯆꯗ꯭ꯔꯦꯀꯣ. ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕ. ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯊꯣꯡꯕꯗ. ꯉꯁꯥꯏ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯊꯣꯡꯉꯦ. ꯍꯧꯖꯤꯛ ꯊꯦꯡꯉꯦ ꯄꯨꯡ 12 ꯍꯦꯜꯂꯦ. ꯄꯥꯄꯅꯒ ꯊꯕꯛ ꯆꯠꯂꯝꯃꯗꯤ ꯅꯨꯡꯇꯤ ꯊꯦꯡꯉꯦ. ꯍꯥꯞꯇꯕꯤꯎꯔꯥ? 잠깐 너 또. 와래. 자. 여기서 잘 앉아. ꯑꯗꯨ ꯃꯌꯥꯝ ꯈꯦꯆꯤꯁꯦ ꯈꯦꯆꯤ ꯃꯊꯟꯇ ꯆꯥꯕꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯃꯤꯁꯨ ꯂꯩ. ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯎꯇꯤꯒ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡꯒ ꯆꯥꯕꯁꯤꯅ ꯍꯥꯎꯋꯦ. ꯈꯦꯆꯤ ꯉꯥꯛꯇ ꯆꯥꯕ ꯄꯥꯝꯕꯁꯨ ꯂꯩ. 우티가 잡으면 하이드과 분기도 저거 잡아. 오늘 배우들 이런 배우래. 뭐 찍나 보면 하고. 뭐 배우고 싶어 하고. 뭐 배우고 싶어. 장어 필요해. 시험을 그냥 싹싸도 되지만 싹싸로 가는 타겠다. 싸우도 신경 더 빼야 돼. 노이자. 돌리면 난 고생해서 사나운서 어떻게 되는 떠오르는 것이 그냥 ꯉꯁꯤꯗꯤ ꯀꯥꯡ ꯑꯝꯇ ꯆꯤꯡꯅꯔꯝꯃꯔꯣꯏ. ꯌꯨꯝꯗꯕꯨꯗꯤ ꯂꯥꯏ ꯇꯤꯟꯕꯨꯗꯤ ꯀꯠꯅꯕꯗꯤ ꯇꯧꯅꯔꯝꯒꯅꯤꯀꯣ.
ꯍꯥꯏꯕꯗꯤ ꯇꯜꯂꯦ ꯀꯤꯖꯤ ꯑꯣꯏꯗ꯭ꯔꯥ ꯉꯝꯖꯜꯂꯣ ꯐꯅꯌꯥꯝꯗꯤ ꯆꯥꯔꯦ ꯈꯨꯌꯥꯝ ꯇꯧꯕꯅꯤ ꯁꯤꯗꯤ ꯑꯗꯨꯅꯏꯕꯥꯅꯤ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯝ ꯆꯥꯕ ꯉꯝꯗꯕꯅꯤ ꯂꯦꯛꯊꯣꯔꯛꯄ ꯃꯥꯜꯂꯦꯀꯣ 그래 야월에 케지 앞에 싸우시죠 하우리 하 그거 알잖아. 포크랑 뼈라 온다 그래 그때 또 만지게 더고 온다 그거 하자. 네. 하우리 잘 뼈는 하우리 뽀뽀는 뼈는 그냥 떠오니 ngầm ngầm 올라와 먹으라서 살아 와인도 잘 올라요 혹시 담갈래 렉토래. 어디서 또 올라요 그래서 르금 전에 ngầm 하고 lấy tiếng ở một rang không này cái này làm thì sao đây đang lôi chân là chỉ đã hai cả không sao lại ôi hai ngầm gì đây rồi ngầm giờ luôn á ngoài cái quậy làm sao ngầm được như ngầm hầu như em sẽ nó hầu gì hết phải đi trên thì bên mặt nó tìm nó chẳng em sẽ nó hầu má 한번 옮겨주면서 nó chỉ ta có hai người mẹ ngầm từ hai mà không ngầm thuộc rồi ngầm đấy xong hai mà không ngầm dần rồi nhà mẹ cái gì happy đâu làm đi full rồi mình ngầm được ta sẽ lại phóng với lên làm thuộc đó lên tục bài tục làm thuộc bạn được làm thùng làm thuộc bia đêm sạc mang thân độc một lâm bấm bia đêm ngầm có đâu sạc chàng giá bia giá biêu nhang chụp tập tay hấp dẫn là ngon được rồi được phóng như được mẹ ngầm mẹ mẹ ăn xin hà là 오 달라. 친구가 타고 오는데 시사하고 아직 뭐래? 놀란다. 거실라지라도 돼. ꯃꯌꯥꯝ ꯂꯣꯏꯔꯦ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯔꯝꯕꯗꯣ ꯂꯦꯝꯃꯅꯤ ꯍꯥꯏꯔꯝꯕꯗꯣ ꯉꯝꯊꯣꯛꯈ꯭ꯔꯦ ꯌꯥꯝꯁꯨ ꯆꯥꯊꯈ꯭ꯔꯦ ꯌꯥꯝꯁꯨ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯀꯥꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯒꯤ ꯈꯦꯆ꯭ꯔꯤꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯍꯥꯏꯌꯣ ꯅꯪꯁꯨ ꯍꯥꯏꯌꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯥꯡꯒꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯦ ꯃꯌꯥꯝꯗꯨ
ꯍꯥꯏꯕꯗꯤ ꯅꯍꯥꯟꯈꯩ ꯀꯥꯡꯒꯤ ꯇꯧꯕꯗꯨꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯎꯋꯦ ꯀꯥꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯀꯥꯡ ꯑꯣꯏꯕꯒꯤ ꯉꯁꯤ ꯁ꯭ꯄꯤꯁꯦꯜ ꯀꯥꯡꯒꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯣꯡꯉꯒ ꯆꯥꯖꯕꯒꯤ ꯅꯠꯇ꯭ꯔꯥ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ